manipur gi MST bus tagi manipur thawa lawthokro haibagi aduga CNAPSIN kiba aduga MN thaw fawba CNAPSIN duna kogi siroi festival yabu sat ke haiba taragadi kogi manipur haiba waisin kogi napsi muthalu haiba sing wafam phongdo kibagi miyam shaw narakpa charang nabat adigi je saina sing kau kibagi leidingai chedak sida kogi tinungai gi parja singna Bishnupur district ki low Maitei singi oijaba mafam low ubagi ayaba nahan makai pidan laibadu koi DC adigi mari doinaba security force da se thajin dona koi low ubaida security PB na ba low hanba yana na bagi haijaduna laglaba fawba ngasi fawba pidaba dagi khoi shaunaraba miyamna namfu da tinungai gi lofam singda tractor sinaraga low khoiba changluba matamda koi security force na thingla khraiba tarja hai pawsi matangda aduga police na di DC na order thoglaga ngak sena ba thorang lokat pa hawrebani haiba wafam chu pongdoli adubu ngarang changluba parjana changluba matamdari security singna low khoiramba nising basing ado athimu pidana tawhungi de haiba paw nu jo haiba paw si di kamani yembe adu ka mangang sasi adum ngasi ngarangi sigum si paw na te ko kanbung am jaga da kandaba adegi thawoina kana security forces su as a agency ama oba manbagi policy ko koi conflict situation sida voluminous oina ba hena sauthuana bagi oba kano se masi kano ki oba man thawong haiba tare adu khar tawrakini akoi je ko ra kamai tang nungsin haloi dagi kamai tang na akoi ga fruity ligi system ga siam toina kano akoi ne ga panjal liba ko Jammu Kashmir ga 370 lo thoga tawriba da maina ga heta yagadra ga na Manipur gi leiba situation sida thamal mana ahung gi fruity liga gi concept se idea of Manipur na idea kang leibak da India ga idea of Zalengam idea of Nagaland gi thamal mana ga intho kanda Manipuri conflict kano si esta bifurcate tawraga Manipur ji muthallaga ka loire ga na haiba mayam se sigumba gi am chamba kano kha se akoi palaga lak salakpi pat ama oina ko ui aduna hauji gwaltabi ki pot Manipur muthakadabani haiba yam tawhoidaba mayam tawdra miyam saudana minini yoji kano kan achoba kano gi national issue oire ko international issue bo adum oira abani so inquiry committee semgre adagi nation gi leaders sing gi no yaugre aduna something I think si lakti la ani ko masi posima likewise aduga samana thenungai gi pot ngasai gi amasu thoalak pose smaim thoalak kan dai koida ngasai gi kana si yamna wahan ba haiba tare aduga Manipur gi kana si ata akoi gi wa ba se moi gi thon de phin to ngam da gumba ngam gi na haira ga di am thun ngam pot nga tani haibani da aduna hari ba posi gi kano mayam se yam hanthana khan gi mong da tawsan bagi ama yauri ba koi pithibhi sanari ba structure of negotiation gi kano chatta ba khota ba ko kari gumba group amana natraga kana gumba amana kari gumba issue khara da kari gumba khulai paina lan hori bu hairo natraga amna complete situation international leiba nga tani maleng gi ne ko simu mayam ji negotiation la ini istimori Kosovo gi kano gi Baltic state ki leiba nai UN gi makhada la yu mayam singa sigi structure of negotiation establish to tamin ilangi kari case leidana Kosovo gi kari gi istim mayam leiba potu gi oba simple du ga mari leina respect to na kan ta negotiation gi table la akanda real peace ama purak pagi mahuta hek to ga khulai namdani he to ga kan namdani haiba yumno na bada mayamar khulai leibani ada khulai gi kan military junta ni military sarkar ni to khoi ju military na dum sasan ta holaga react to ga doni democracy ni maming te tham ga doni kai to man bagi kan ko yaw bu khobam chathari ba ko mangsa sigum bagi pose tawgunu haibani da sin cheng India i part amoi de India gi democratic rule act map do bajara sin exercise to haibani and then lami gi jaga duna ato to country ga thena khona bagi magi oiba kan tu thena zero to budi miyam gi oiba khungang gi labuk gi kari gi laidi basida label right to adu nga po di moi mathongni haibani da adu sigum sin tana te te ju to kanda akoi da khoi sauna halaga akoi gi furu masen jama ga nung sina da bagi sang ji henkalak ko kolak pa laiba leidana adagi ngasai changba yadabi area ji hen define to lo honarakpa alo wahidina ma hairaga su ko aduna si mayam si akha tawrkhini haib tare aduna wan akoi we should be well aware akoi chection basangi akoi cs jing sigum mayam singa sigi oiba sumtong to hondana bagi potse masi akoi center da apin tawba aduga masi the largest kano niga hairiba military power mo gi mangmang iba India gumna singo yam pikpa kano issue mayam jelabu masama akoi leijaba potpu ngak ta bagi kano la taw yong taw nuai te bani mangsa aduna masi pipanda jesu mayam attentive oina masi khana basangi aduga makata na sigumba akoi saba thak pa jamaru dina pothok puthok ka doni matam nongji banda lak to ri khoi hobu doni sigi mayam sin security le hanam changi ko ngja aduna si wen thamgi ko ngja